Hainai, miyoibagi punsi awa nungaini. Miyoibana narak yeglakpa matamda mahakini haibada anakpa kana leiri yengnari. Laibak asida nongmagi anaba masing hengatlakli. Laibak faba kaya amadi Manipurda layengba mapung faduna mahusagi punsida hanjinkiba kaya ama yaurabasu. Maraibak thiraba miyoi kaya amadi mayum makai fauba yonthoknaduna mapan lamda chattuna layengnari. Iraibak iraicha singi marakta leiringaida thengnaraktaba anauba singnaba kaya ama mapan lamda mayoknari. Lonely laifam chafamgi amadi atai hiram kaya amada awaba mayoknariba Delhi-da layengba chatliba iraicha singi awaba asi koknanaba miyoiba khunai seba taurage haina Delhi-da layengba lakpa iraicha singi awaba kharadang oirabasu kokhandaba yade khanduna leijaba khara tasin khomjanduna United Living Trust haiba trust ama lingduna trust asigi makhada Manipur House safong lakhi. Sahi ama hena miyamgi seba tauраklaba trust asina Delhi-da ahongba mamalda laifam chafam phanghalliba Manipur House da Manipurdagi layengba lakpa iraicha kaya ama laifam chafam pibada natana chathok chasin amadi hospital ga paw phaunabagi khudong chaba leptana phanghalli. Anaba amana darkar oigadaba hospital bed amadi attendant na chingba khudong chaba khaktan natana kitchen amadi drawing room gi facility singsu house asida phanghalli. Manipur macha ngakta leihanbana maram oiraga house asida Manipur society macha ama sembagum yumdagi lapna leiduna ana layengli haibagi wakhal kauthokhanduna anaba singi wakhal fathahanba ngamli. House asida leiduna Delhi gi tongan ba hospital singda layengkhiba miyoi kharana United Living Trust ki mamal naidraba thodang adugi damak thagat wahi sing phongdorakli. Ai hamada ai nabai lakoneba yumudi yumna khangen pali daineba ai nabai lak ham si yam lainingde tamo ga lakoda asida bu kamai leidoina leina sauning bam poeba adugadi changa kan lipsu yaudi akha hana dabunda leba lipsu yaudi kamai leidoina ha kan leira kan di dama nungai re dana handa in leibde tamo nare ai ki checkup yaudinaida tamo ge umka laksalle lakode sigi nungai ta budi ka sulaite samin thamina ba mayam leiba kolba loine bu nungai hogiba February March da 40s masanda kun 40s New Delhi si de da heart ki laying block laying ki bani ado hojik si ai hogiba to ki tang kun ma de si de da check up da mukta lak bani ado handak lak ba matang si de di mai to tuna ai koi ki locality ado ai de gi inau sing amana sigi ma phomji masanda kun si de si da ai koi ki yumdagi telephonic talk dana booking to jare arga ai tangko drama to ida mafam sida lakbani na bama yengba laksabada Manipur House na ma theme yam nungai he mayam si lengbi boda masida thungbiyo leibasu nungai leibam sabam mising masing loina phangi masida mayam na sida thungbi bade yam nungai gani ai aksi malom da ida yam na laibak thiba du paibat punsini aigi ipure besu laikidre aigi isa su laikidre aigi haibadana atata hebese kana su laikide matam sida tv da hapaki noma khabar da hapaki bada ai hap isa ma thengnaki matam du da khangong da ai imite ipita ki bone marrow transplant to boi damakta ai aksi me thada aims da aigi appointment pire pibesta ai hap ki haidana kana su laijada banina moidagi mateng lorage haibese aigi puning da sap yuna puning da aigi aset pathajaba magaloina na ai Delhi da sakhi satpa matamda ai ukna bai da makta pamogi facility ai monda piki adubu ai isa singaloina raga sakhi satpa matamda ai hatse aduki matik Manipur House ta moina ai bu aduki matik cooperation pibiraki aina aims ta emit tawar lera matungda ai e bottle tara tu darkar oiki oiba matamda ai haki e se pina ba laitaba matamda moina ai e phaupi ba lakhi United Living Trust ki founder member ama oiriba Laikoiba Hegrujamna Manipur dagi layengba lakpa singna lonely amadi laifam chafam gi khudong chadaba kaya ama mayok nabagi nungai taba thodok wathok kaya ama mitna urakpadagi Delhi da laiba maming laiba hospital singi akoiba da chattuna survey ama pangthokhi maduda Manipur macha kaya ama lonely amadi laifam chafam gi khudong chadaba kaya ama mayok naba thengnarakpada natana hospital singda kana leijade khangaroi matagum fajana layeng bidabagi thodok phauba thengnarakhi pumnamak asi yenglaga mahak masa yauna Delhi da leiba miyoi ahum amaga punsillaga United Living Trust semkhibani haina phongdorakhi akoi sahi lisang sitna Delhi sida leirakpasda
मतम की अखोई अंगम्बा कइनोसिंग एक्टिविटीसिंग मयाम दा कानागदबा समाज दा अदगी स्टूडेंट सोसाइटी दा कानागदबा एक्टिविटीसिंग तौदुन लाइ मणिपुर हाउस न होटनब याब होटनरबसु दिल्ली दा अना लायंगलिबा मियोय कया अमदी नाव फरे हाइदुनसु मयुम मकई योंथोक्तुना लायंगखिबा मरमना मयुम हनखिबदा मोमोन मिनोक नोकपु ngamdaba kaya amasu yaudaba natte पेशेंट जिंदगी मोइगी वखलोंदजु मणिपुर गवर्नमेंट खितंग मतेंग पांगबिरगदि अखोय याम नुंगाइगदौने हाइबा वहाइजी अनाब पेशेंट खुदिंगना अखोयदा थंबिरमी अदुना ngasiदी अखोयजु फील तवे अदुना अखोयगी यूनाइटेड लिविंग ट्रस्ट की माइकेदगी मणिपुर हाउस बु खितंग मणिपुर गवर्नमेंट मतेंग पांगबियु खितंग येंजनबियु अखोय पुन्ना समिनजु अमरोमदा अना लायंगबा लाखिबा मियोय कया अमना मणिपुर हाउस न मियोयबा खुनाइगी दमक्ता होनाजरिबा असि लैंगाकी माइकैदगी अहेनबा मिटयेंग चंगबिदुना हेना मपुंग फाबा अमा ओहनबिरबदी दिल्ली दा लायंगबा चटलिबा कना लैजद्रबा इमुंगसिंगदा हेना खुदोंचाबा फंगहनबा ngamlakani हाइबगी थाजबा फोंदोक्नरक्ली